ngasi numida wairam phongkhiba tungan Manipuri siphongsing amasum thokhiba thawdo wathokisingdagi maruibi I pausing miyamna thamjari hanbada kangla paudigi lokusaraga ko semna loba class 12 exam gi phala thokri mamang sahi digi hanthana mahiroi sada maudraga marigi sangda pass tawri Council of Higher Secondary Education Manipur na loba sahi sigi oina class 12 exam gi phala thokri pass topi sang asi mamang sahi digi hanthana oikhi puna mahiroi lising kungani pan samapan gamapan exam thabagi manungda sada maudraga marigi sangna mahiroi lising kunga tereka samago hundraga manga pass tawri mamang sahi da mahiroi pass tobagi sang asi sada maudraga teret jokhibani Parikya si the science stream da Comet School sangangi mahiroi usekondagi ria khoirakpamna subject tarukta letters laga puna mark summary ga maudraga phonga first position lokri Harvard School sangangi mahiroi Malaysia na moyang themna mark summary ga mark gumdoi phangduna second position aduga Comet School sangangi Sylvia Lukram amasum Pioneer Academy Bamun Kampu gi mahiroi Lai Khuram Linthoi Sanu anina mark Samri ga hundraga mapan samri ga hundraga mapan phangduna third position lominakri arts stream dana United Knowledge Higher Secondary School sangaphangi mahiroi humna first second amasum third position lokri ahanma position da school asigi mahiroi kaisam hana devina subject tarukta letter satuna punna mark samri ga hundraga mapan phangduna first position mahiroi harsa maisnamna mark samri ga hundraga taruk phangduna anisu position aduga mahiroi sagol sem inungan bisanuna mark samri ga humdraga humdoi phangduna ahum suba position takri commerce stream dana TJ Higher Secondary School gi mahiroi marina first second amasum third position lokri exam sti school animaki mahiroi asimaki mahiroi uripok khumanthim lekai digi warepam Lydia Divina mark samri ga humfugum doi phangduna first position Thabal district ki sapam laibung dagi yaifabi sapam na mark samri ga kuntraga mari phangduna second Kontha khaba makhalikai digi Devia mayang mamasum singmairong mamang likai digi Pithita yumnamani na mark samri ga kunga teret phangduna puna third position lominakri ngasi ko semgi conference hall da exam result si formal oin education ES ki secretary Naurem Pravin lakthokibaga mari lendana pawmi singda phongdokhibada state sigi housing oiriba law and order gi nena ta da ba phibam ama mayuknarabasum exam gi result si mamangi sahi dagi handaki sahina nganna haidokibasi mapalamgi station da mahiroi sing laidik lesu tamba satpada kudong sanabagi phibam yenglaga parikya seidokani exam asi pangthokna bohona bada council gi official sing lamdam sida laidiba tungan basi SO sing amadi mahiroi lup sing angama mateng pangkhiba dugi damakta thagata phongdokli handaki examination result sida topper sing private school sing na lawkhiba amadi pass tobigi sang wangkhrabasu lakuturi sahi sing da government ki school sing su position holder puthokna bamadi pass tobigi sang asi wangkhatnaba sarkar gi mekidigi mathau taba thabak sing pekhalagani exam asigi original marksheet ngasi digi paraga sayolamagi matungdi issue tawgani parikya asida pass tawraba candidate sing khatamak marki original statement sing adu issue tawgadabani masigi damakta namthoklaba application form sing April 19 digi phangani mapan state sing admission tawgadaba mahiroi sing gi damakta demand gi matungina provisional certificate sing issue tawgani ki amaramdana Aikoi punsinba haihaudrabadi soidana maithigani sentana mathau masakhangna thabak tawgadabani Saisandra Aikoi punsilu haibigi matamadu yore karigumba aikoina punsinba haihaudrabadi soidana aikoi maithigani India gi maramda pangang ngangba pamdi India na mathau masakhangna thabak torakpadu Manipur miyamna ngairi haina Justice Committee gi chairman Saisandra Konthaujamna phongtokri Justice Committee on Anglo-Manipur War 1891 Martyrs and Freedom Fighters of Kangleipak Manipur na simna ngasi khongjom da leiba tengoloi laikai committee holda sam inglising amaga sani panga mogdraga mathoi gi khongjom lanpham da leikidraba athau singi maphamda haikaleka tamba masum journalist award yanthokbi gi thoramda justice committee gi chairman Jaisandra Konthaujum na wafam asi phongdoloduna makhatana haikibda aikoi gi MLA singi marakta sagai gi maitala siba maramdam budili da Yonthokliba masaki wakhalonda thabak thoram tawbusing asi leibakna masak khangdoktuna lakadoriba election da para tambibigi matam yori haujik thoklibi rang si matungda thogaloi leibak ke haloi hairagadi leibak pu nungsiba majati nungsiba da mai onsilasi aikoi gi mute sing na amatuwe wakhalonda punsinba ngamdabadigi center gi lengana tawning thabak tawraga leiri masi aikoi gi mute sing na khangadabani ngasi lamda masida leibak ningba saba mayama ma tholakle adubu leibak pu tasengna nungsijaba kaya amasu leiri masi athubada khando haudrabadi puksiel singna thabak tawribasida mingsa thina bo erakani
ꯑꯩꯈꯣꯏꯅ ꯅꯍꯧꯗꯅ ꯑꯃꯨꯛ ꯄꯜꯂꯨꯗ꯭ꯔꯕꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯁꯤꯅ ꯀꯔꯝꯅ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛ ꯑꯁꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯣꯏꯂꯝ ꯃꯅꯨꯡ ꯆꯟꯅ ꯂꯩꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯉꯤ ngasi hingliba mirol asida puksel sing leba as nungsibra hain hangbada kanana su nungside herakloi mama lebak nungsidaba mi amata malemda leramloi dubo mama lebak karamna kangani amasung kaya yamna nungsi haibaduri thabakna takadabani pikraba manipur si malemda maning makha tamna palamba leba amane dubo ningthaugi imung manung masun manaw singi nungaina da tanja amada khabai khara saba british singna kudong saba lobudagi anglo manipuri war thokibani war adu manipur british ki makuta maithiki lal adu sian bai pamdaba athoba kaya thawai thaki kaya amana kaisum sangda lekhi kaya amana miramna mapunsi lemki lal haibudu laklamdrabadi mama lebak nungsi haibisi khudam sangdam leramda baye British na Manipur thadok tunu satkraba matung Manipur si India gi phiba nungda lekhi asiguma phiba masida lamdam asigi maitei sing punsin dun aikoi gi lebak kangadabani haibisi ngasi su mangda targa sali adubo aikoi punsin ba heuddragadi soidana maithigani aikoi pullu haibigi matam adu laklabani aikoi pulasi laiba asida satnariba lolasi amakaktani maramaduna Kashmir terrorist attack torakpada India na ningdon pombagu Manipur sin ko ki terrorist attack torakpada ningdon pomba ngamgadabani aikoi India gi maramda pangangang ba pamdi India na khangna thabak torakpadu miyam na ngairibani masi khangna India na miyam gi apambagi mayokto ona tainana thabak torakano Manipur gi miyam apangbana teki lamdam asigi intellectual amasum I pawgi lamda lairibasingna khunai sida lawriba thawdang haibadi malem gi thakta mit nakung ohelibasing aikoi export committee na munna khanraba matungda khangalaba miyoi manga pauksi isigi editor paunam labango mangang senior journalist Hemanta Ningombam Imphal Times ki editor Rinku Khumuksam Elite TV ki chief editor Jit Ningombam amadi Manipur University ki law department ki head Dr. Yumnam Premandada ngasi ki thoramasiga mari ledana khudol pot pidun ikai kamna bu usabani thoramasi sai khudingi makha tanas pangthokane ki Amarondana Jesna Kokiba Punkunga Marigi General Strike Mausagi Punsida Sound Akaiba Pikri Imphal East ki Kurai Ningthobung Laikai ki Khostam Sanazawba Allies Ibungo Sei Kungatre Apopo Gandhi Kawa Miwema Thasi ki Kungomdo Imphal East Commando na Phadana Pukraba Matung Judicial Custody da Laikidaba Thawdoka Mari Lenana Mesi Esiga Mari Lenana Sem Kipa JC Nangarang Amasunga Sigi Lona Ba Hinongyai Kokiba Punkunga Marigi General Strike Mausagi Punsida Sound Akaiba Pikri General Strike Sinamara Moiraga Imphal ki Khurambal Kaithil Yauna Karbar gi loisanga yamba thonglo nakhi lambi surokta passenger gari sing satpigi sang yamna nemki khurai mai kai digi general strike ki mami saunu takhi khongjang asiga mari leinana JAC gi ko convener samre latpam Khel Sharmana Pungdokibda Konsam Sana Zawbasi Koki terrorist na mitay sing sa tharakibi attack aduda khulngak po oina laiba asigi dama kathoktuna lakpani miyam gi dama kathoktuna lakhiba miwema bo judicial custody de thawai manghan kiba si yamna lebak thibani maram aduna thawdo asigi asuma well phangana ba miyam amatu oina leminasi Mesi asigi matang de April 13 ki ayuk pung 12 tapa matamda lamlong kaithel khuraida miyam geba mifam pangthoktuna tuan warep kaya lauduna madu thaba oina pangthokna ba Manipur gi governor da memorandum bisinduna wakat kibani adumoina sarkar gi maikeri gi positive response amata laktabana general strike ki khongjang si sanction kibani haidi ban gi khongjang si Imphal khakta natana Thawal amasum Bisnupur yauna lampak tampak ki district sing da sauna mami takhi panmaya bari khoisnam sana zawba sai kungatret apokpa gandhi asi hokiba mars kuntra ga matuida police commando na atopa miyoi mari ga kona na phakibani loina pharaba sana zawba court puthoktuna April 10 phawba judicial custody remand lautaduna Manipur Central Sajiwad thamnakibani adumapu masangamdi haiduna judicial custody da leiringaida Porompat ki Jenims Hospital pukhalaktuna laikatnana ba honabada laikitabani amaromdana thoklibi irang asina tampak yelomi sing khulai matik chana paibisina question leire zoda hekrizam haukiba sai english ngani ga kungo humdugi me humdugi horakhibi irang asina maramoiraga tampak yelomi sing khulai matik chana paibisina question leire haina human right amasum environment activist yoda hekrizam na United Nation gi mifamna phongdokre New York to live United Nations headquarter tha sikit kunga mathoi dagi me ani phawba pangthokadaba kunga maris United Nations Permanent Forum the Hekrizam yodana wapam si phongdoraduna makhatana kibda
ngasi lamdam asida thokliba irang asida lamdam asigi yelomi oina leiriba miyam asi state asigi apunba lamgi sa nipan khaktang oiriba tampaki lam asigi manungdagi hendokpa yahandana khulai matik sana pairiba singna question duna thamduna aikhoigi punsi hingnabigi lambida aki akhang piri thawong asi democracy kaubra haibisigi asubu wanga masoirakli lamdam asigi miyamgi kholau tabidana lerakpa koire thokliba irang asina miyam amaga khaibung tahali leba asigi constitution fail oiri tamthiraba lalong atopa lamdagi sangsilakpa mitop singamadi colonization lenga oina sathaduna maitei fruit muthatna bonari manipur gi miyam ngakpi senbigini hairiba indian constitution si haujikti kari su tawbu ngamdana leiri thogli birang asi miramdagi mitop sing sangsilaga satharakpa transnational narco terrorism gi thawngni adubo hairiba sing adugi mathakta ain goina tafom thokpa sing adu tawdabana irang asi sakthoraki maram atuna malemna khangdana leiriba wafam asi khanganabigidama wafam asi puthokuna miyamna khanganmani manipura waribasi aikhoi isa khaktagi awabanati masi malemgi oiba warning amani haukiba sai anirongi matamasida irang asina miyoi sanigi matakta sikre yum lising mariga satre rom mai thaduna mangankre yellow mi lising taruk lop lanjena duna relief camp sing the wana khangli ngasi gi malem asina masagi maram da refugee oina leiba karamba leibak leiri be gaina hangladuna manipur da ngasi muk yellow mi sing refugee amagum leidi government of india na masagi miyam sing ngakpi senbi da badagi irang asi tholakpani hariba sing asigi matakta myanmar ga tainari ba manipur gi sarukta kilometer sahunga maudra ga nipanasi central government na matam sana yengsin da badagi hokiba sai kharagi matam sida sangshilakib illegal immigrants kayama leiba asigi citizen henduna makhoi goibe lam amamam permanent oina semgalaktuna lamdam asigi demography da ahob kya lakhi maram aduna irang asina maram oirga lanjena duna relief camp da leiriba idp sing masagi mayum da athuba da hanjin hanana bo hona bagaloina lamdam asigi yelomi oiriba maitai sing constitution ki criteria mapung phara budi schedule tribe pina india government da khangan biyo loina mitai sing butung koina ngakpi senbina bigi thorang sing pekhat biyo punama asi athuba da thabak oina onthokna bo hona bada malem punamang na mating pangbiyo haina yoda hakruzamna UN gi mipumaduda malem lebak singi pungning singki makasa tharak poina kanglaipak ki mairadi gi topa maru eba pawkrana BSF ki Eastern Command Director General Ravi Gandhi ga governor gu unatuna manipur gi security gi matana kupna wari sanakri manipur ki governor Jai Kumar Bala amadi border security force BSF ki Eastern Command ki additional director general Ravi Gandhi ga unaduna manipur ki security ki thabak thorom karamna lakhot katagi habi ki matana kupna wari sanakri ngarang Imphal International Airport thunglokhiba BSF ki Eastern Command ki additional director general Ravi Gandhi bu BSF ki IG Indra Deo Sinhana taram oklaba matung manipur ki security ki advisor Kuldip Singha ga unakhi magna manipur lakliba si housing manipur ki security ki thabak thoram sing yathokna ba madi operational scenario gi comprehensive review pangthokna ba lakhi bani hari tungda koirengai da leiba BSF ki headquarter center BSF CI Ops Manipur gi thungduna makhoi gi operational review pangthoki BSF ki ADG na Senapati amadi Kangpopi district lariba BSF ki tuan ba company sing da satuna maphamatu ki commander amadi sipai sing punna unaduna wari sanaki amasum Ravi Gandhi na BSF jawan sing da manipur gi law and order nga na bohona bada asauba ka thokpa amaga loina na lauriba thodang sing bu thakatpa phungdoki matung tarakpa su BSF na awang ba thakta mathok pangthonu ba pungning thakotki tuna manipur police headquarter satuna DGP Rajiv Sinha ko unaraba matung manipur gi secretary gi unaduna wari sakhi masigi tungna satuna governor Jai Kumar Bala ko unaduna BSF na state asida pangthokadoriba operational gi oiba thabak singi matana marik sumba wari sanaduna tanakhiari atopa pawmadana kaisum sangda laikidaba sana jawba misigi matana governor na thaba mata lokhatrabadi akanba khongjang sangsinghi gani GSC na manipur gi governor da pisin kiba memorandum thabak to onthok tabadagi makha taba khongjang kya sangsilagani haine joint action committee against the custodians death of koisnam sana jawba alliance ibungo gi convener Laisram Kumari na phongdokri hariba wapam singa si GSC na sinduna kaukiba pungkun gi mari gi general strike sarwa moina khuralamlong tin sit road Kongpal miyang gi khongjang sangsinba
matamda makna phongdokibani ngasigi general strike aduna khongjang changsilibasingna lambida gari tire na singba mai thaduna tungan ba mafam kya da ban asibu sagoladuna lambi thingbugi khongjang changsingki JC gi convener L Kumari na makha tana phongdokibada police custody da laikhidraba khoisnam sana jawba misigi langla langjin phutokadabani mak phabada senaba police personnel singi mathakta sabsabe action lokadabani laikhidraba gi imung manung da lengana compensation piba madi postmortem report yoriba video coverage adubusu pigadabani have demand sing yawa memorandum ama governor da pisinduna ngasi numit mangani gi matam phaw piram khiyari bana makata na hai masigi makata rakpada hairiba memorandum adugi pakum amata piraktabadagi kongthang asi miyam amadi clubs organization kya samnaduna sangshilakibani kariguma makata na governor na kari amata pekhalaktrabli khongjang kya sangsi gani haiba wapam su mangna phongdoki amaramda banaduna maram oiraga khurai lamlong bazar da pharmacy natana atai dukan thonglo nakhi kaithel singsu phamnakidi lambi da kari satokishin tawbagi sangyam handaki khurambal kaithel natana atai kaithel singsu parksana phamnakidi JSina sathariba pungkunga marigi general strike thawbalusu mausagi punsi da sauna kaiba piri lambi da general strike sokotpa mioi sing tholaktrabasu general strike sina maram oiraga thawbal district headquarter da mausagung mi langnakidi office mi itak takhi district asigi maru oiba kaithel sing haibadi thawbal kaithel babu kaithel yadipok tampa kaithel new market wangjing amadi khongjom kaithel kanakidi dukan sing thonglo naki lamlai gari khara sen manatan district asi phaudna saliba asian highway amadi district amaga district phauna riba lambi da passenger gari sing senakidi bank sing thonglo naki maisang sing suti thadok nakhi hauju phawbi goina district asi da pamdaba thawlo thopagi pautadri Makasa tharak poina paujal pausi ri to papona Pakistan ki defense minister na terror outfit singda Pakistan support tawi heavy zakri Jammu Kashmir gi Pahalgam terror attack ta tourist kungani pan hat ki basina mar moiraga India mas Pakistan le bani ki mari asi sokchi lagli bar sera sida Pakistan ki defense minister Khwaja Asifna Sky News ka wari sanabigi viral weba video amada Pakistan le gana terrorism yokhali funding tawi amadi terrorist group singi damakta lebri haki bagaloina Lebanon na United States West amadi Britain Lebanon singi damakta asiguma amot pathabak singa si sahi kuntrarong gi mamang nigi pangthok lakli haikre Tauri basing aran bani masina maram oiraga aikoida sokli madunani hangli boang karigumba aikoina Soviet Union gi mayok sa thariba lanas te yaudravadi amadi mutung tarakpada 9/11 war matung Pakistan gi threat record si malem gi lebak singna thina ngang narakane haina Khwaja Asifna makhataki Asimna makataradun hai India ga asauba lanama susoi soidana thuklagani ma ki statement si New Delhi na Pahalgam terror attack si Pakistan atamna sinbani haina maral sikhiba matung India mas Pakistan ga lainari bamari phataba horakraba matung dani hari ningsing buya UN CM ki terrorist Osama bin Laden si Pakistan sangjubam pi hibani duga Pakistan gi air states abele tobigi dama US na Abbottabad satakhiba special operation amada terrorist Osama bin Laden hatkibani India na toina Pakistan Jammu and Kashmir thuwaina ba honariba aron balalong sum uthoktuna lakpi adugo New Delhi na Pakistan terrorism seasonaduna India la landa halibasi malem gi lebak pumbada uthokna ba honari Jammu and Kashmir gi Pahalgam satakhiba attack si Pakistan na terrorist singa mari leinai haina hek lakthokraba matung satakhiba ahanba terror attack ni Tentang asumna mayamna thamjaram gi dugo hausukuina di mayam paus matang aselu sinjarage